Nupina Lonna Peisadagi Henna Pamba ahum. Karigumba khara lay Nupina Peisadagi Henna value lay khanba. Masi khangjanbada kanani. Paisa sina maruoi ba machak ama oi nupi attract tawda. Adugo paisana punamakti natte. Nangonda hairpa mi khaiduda thajaganu adudi paisa paiba nupa khaktana mai pai nupi gi matangda. Natraga paisa yaudaba nuksiba sigi sangsar sida chanadre haibagum. Masi lana khanghanbani. Sigi video sida aina khanghanni lairarasu attractive oidrasu nupa amana mari lainaba ngami nupi 90% ga. Aina sisu khanghanni matik magun mayai ahum Nupina Peisadagi Henna pamjaba. Masi yetnaba topic amani adubu mayek sengna explain tawni biological facts amadi miyoibagi sagonarakpa ihunda yumpham oiraga. Masi khangjanbada maru oini. Sigi video sida furup kanglub amagi hingbagi mawong chatnabi thajabaga mari lainade haiba. Ahanba oina Nupina Peisadagi Henna pambadi value wangba nupani. Masigi wahise nang hana taramani adubu masigi mapung phaba waroisin oiba athar karino. Maru oina nupadi value wangba hairaga attraction ohenba yaba punamak challi. Aina attraction hairise biological amadi miyoibaga sagonarapa ihungi attraction ni. Aduna nangonda nupi amana attract tohonba ngamagadi nangi value hena laini. Nupi du khak natana nangi akoibada leiriba nupi mayamdasu. Nangna thengnaraba nupi amana hena nupa attract toba ngamagadi magi value hena wangna lawi nupi ategi mafamda. Sigi maram chaba wakhalonsi icham chammi. Kanagumba amana value panba matamda masi attraction panbaga chap manai. Value wangba nupa ama haibase nupa amana hena attraction phonba ngambaduni. Masi khangu nupa amadi nupina value do thamba mijeng khanbagi mawong khenai. Attraction haibase tongan ba manadaba mawongda nupa amadi nupida phawi. Biologically oina tentakna explain tawrabada nupana nangna aingonda attract tawrabadi pangthokpham thokpado pangthok asi. Aduga nupina maru oina hingnabagi khalli. Hakchangda phawrakpa ihungi oina nupoiba nupi. Aduga nupina pami afaba nupa magi hingnabagi machak phanganba ngamba nupa. Masi biologically mahausagi khorokpa ihun amadi practically oina sangsajida lairiba jiba panba punamaki oi. Wakhalna khallu perfect oiraba nupi ama nupa 99% na magi oina leheningba. Hairiba nupi se naha oiriba magi phajabagi mawong matause normal dagi henba oirungani. Nupagi top topa magun amana yamna kumna uba khangba ngami. Nupi amaga second minute khara loinabada phangnaba honabada matik chai chade khangi. Aduga nupi anambagi oina perfect oiba nupa haibase magi darka tarbabu phanganba ngambaduni. Maru oina nupina darka tai pot ahum nungai yaipaba punsi marel khudong thiba nangloidaba phibam amadi achetpa lengdaba punsi khohing. Nupana phajaba nupi pamba value laina khanbadawna chap manai. Nupina su nupana hairiba ahum nungaiba punsi marel khudong thiba nangloidaba phibam amadi achetpa lengdaba punsi khohingi phanganba ngami phawonba nupabu value laina khalli. Sigi biological gi maram sina nupina paisa hena pamibani. Nangna masi chumi natraga lali khallasu sumaina adum tawduna leiramlabani. Adum tawduna su laini. Maramdi paisana chapchana pochai gi masakta mahut chumna ngami nungaiba punsi marel khudong thiba nangdaba punsi amadi achetpa lengdaba punsi khoyingi. Masina samnahalli nupigi maruoiba pandam madudi survival. Sigi makha tabada hena interesting oiribadi nupa akhoidi hena khudong chai attraction gi game sida madudi aikhoina biologically attracted oiribadudi pot ama khaktadani madudi makhoigi phajabaduda. Nupidi aikhoigi wakhal oina leiba matik magundani. Attractive oidaba nupi amana magi lairiba lambisi ama khaktani biological attraction phangnaba madudi hena phajabama oiba. Sina maru oiba maramni nupina pungsing yamna kaithoiba sam khujingi care lawbada phirol amadi lik khuji leibada
ꯃꯈꯣꯏꯒꯤ ꯑꯍꯧꯕꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯍꯟꯅꯕꯁꯤ ꯑꯁꯦꯡꯕ ꯐꯖꯕ ꯃꯥꯜꯍꯟꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯑꯃꯔꯣꯝꯗꯅ ꯍꯦꯟꯁꯝ ꯑꯣꯏꯗꯕ ꯅꯨꯄꯥ ꯑꯃꯒꯤꯗꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯚꯦꯂ꯭ꯌꯨ ꯍꯦꯟꯒꯠꯅꯕ ꯍꯥꯏ ꯚꯦꯂ꯭ꯌꯨ ꯃꯦꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯀꯝꯐꯔꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤꯒꯤ ꯊꯥꯖꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯔꯤꯕꯈꯩꯁꯤꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯍꯛꯆꯥꯡꯒꯤ ꯐꯖꯕꯗ ꯗꯤꯄꯦꯟ ꯇꯧꯗꯦ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯏꯟꯇꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯊꯥꯖꯕ ꯄꯤꯕ ꯉꯝꯃꯤ ꯈꯔꯗꯤ ꯑꯔꯨꯕ ꯇꯣꯞ ꯇꯣꯞꯄ ꯑꯣꯏ ꯑꯗꯨꯒ ꯈꯔꯃꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯅ ꯚꯦꯂ꯭ꯌꯨ ꯂꯩ ꯊꯥꯖꯕ ꯄꯤꯕ ꯌꯥꯏ ꯃꯥꯒꯤ ꯄꯩꯁꯥ ꯈꯛ ꯁꯣ ꯇꯧꯔꯒ ꯍꯛꯆꯥꯡꯒꯤ ꯁꯦꯞ ꯐꯖꯕ ꯑꯃꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯒ ꯈꯜꯂꯨ ꯅꯨꯄꯥ ꯑꯃ ꯁ꯭ꯄꯣꯔꯠꯁ ꯀꯥꯔꯗ ꯄꯥꯔꯇꯤꯗ ꯂꯥꯛꯑꯕ ꯎꯕꯗ 6 ꯐꯤꯠ ꯃꯨꯛ ꯋꯥꯡꯉꯕ ꯃꯁꯝ ꯃꯅꯥ ꯐꯖꯅ ꯀꯛꯑꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯕ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯍꯧꯁꯥꯅ ꯃꯥ ꯑꯦꯇ꯭ꯔꯦꯛꯇꯦꯗ ꯑꯣꯏꯅꯤ ꯃꯥꯅ ꯐꯖꯕ ꯈꯛꯀꯤ ꯅꯠꯇꯕ ꯃꯥꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯃꯥꯟꯕꯒꯤꯅꯤ ꯃꯔꯝꯗꯤ ꯅꯨꯄꯤꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯒꯤ ꯃꯔꯝꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯄꯥꯗ ꯑꯦꯇ꯭ꯔꯦꯛꯇꯦꯗ ꯑꯣꯏ ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗ ꯑꯦꯇ꯭ꯔꯦꯛꯇꯦꯗ ꯑꯣꯏ ꯃꯁꯤꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯄꯤ ꯀꯝꯐꯔꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯣꯏꯕꯒꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯁ꯭ꯋꯥꯏꯗꯅꯤ ꯒꯦꯝꯗ ꯑꯍꯣꯡꯕ ꯑꯣꯏꯔꯤꯁꯤ ꯄꯣꯠ ꯈꯔ ꯂꯩꯔꯤ ꯍꯦꯟꯅ ꯚꯦꯂ꯭ꯌꯨ ꯂꯩ ꯊꯥꯖꯕ ꯄꯤꯕ ꯑꯗꯨꯒ ꯅꯪꯕꯨ ꯍꯦꯟꯅ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯑꯅꯤꯁꯨꯕ ꯄꯣꯠ ꯅꯨꯄꯤꯅ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕꯗꯤ ꯅꯨꯄꯥꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯃꯤ ꯄꯨꯡꯒꯟꯕ ꯑꯣꯏꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯄꯥ ꯑꯃꯕꯨ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯈꯪꯉꯤ ꯃꯤ ꯄꯨꯡꯒꯟꯕ ꯅꯨꯄꯥꯗꯤ ꯀꯟꯇꯦꯛꯁ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯐ꯭ꯔꯦꯟꯁ ꯑꯃꯗꯤ ꯑꯆꯧꯕ ꯅꯦꯠꯋꯥꯔꯛ ꯂꯩ ꯍꯥꯏꯕ ꯁꯤꯅ ꯀꯔꯤ ꯎꯠꯀꯦ ꯍꯥꯏꯕꯗ ꯅꯉꯣꯟꯗ ꯄꯋꯥꯔ ꯂꯩ ꯃꯤꯕꯨ ꯍꯣꯡꯍꯟꯕ ꯊꯥꯖꯍꯟꯗꯨꯅ ꯃꯤꯕꯨ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯩꯍꯟꯕ ꯉꯝꯕ ꯃꯤ ꯂꯣꯏꯅꯒꯟꯕ ꯃꯤꯗꯤ ꯑꯅꯝꯕꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯩ ꯑꯃꯗꯤ ꯃꯤ ꯊꯥꯖꯍꯟꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯃꯕꯨ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯄꯥꯝꯍꯟꯕ ꯍꯦꯜꯂꯤ ꯅꯪꯅ ꯊꯦꯡꯅꯔꯝꯒꯅꯤ ꯃꯗꯨꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯨꯄꯤꯅ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯄꯥꯟꯊꯣꯡꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯍꯟꯕ ꯃꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯄꯥꯅ ꯃꯥꯒꯤ ꯚꯦꯂ꯭ꯌꯨ ꯂꯩꯍꯟꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯊꯣꯡꯒꯤ ꯑꯣꯏꯕ ꯃꯆꯥꯛ ꯃꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯍꯦꯟꯒꯠꯍꯟꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯨꯄꯤ ꯈꯪꯅꯍꯟꯕ ꯃꯇꯦꯡ ꯑꯣꯏꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯅꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯇꯦꯗ ꯑꯣꯏꯅꯕ ꯅꯨꯄꯤꯅ ꯅꯪꯕꯨ ꯈꯪꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯁꯤꯗꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯩꯕꯒꯤ ꯃꯍꯩꯁꯦ ꯃꯔꯨ ꯑꯣꯏꯔꯛꯏꯁꯦ ꯅꯉꯣꯟꯗ ꯃꯇꯤꯛ ꯃꯑꯣꯡ ꯃꯇꯧ ꯆꯦꯜꯂꯤ ꯚꯦꯂ꯭ꯌꯨ ꯂꯩ ꯊꯥꯖꯍꯟꯗꯣꯏꯁꯦ ꯑꯗꯨꯅ ꯐꯣꯀꯁ ꯇꯧ ꯅꯁꯥ ꯁꯦꯝꯒꯠꯄꯗ ꯄꯩꯁా ꯍꯦꯟꯅ ꯇꯥꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯌꯦꯡꯉꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯤꯡꯉꯨ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯐꯕ ꯑꯣꯏꯌꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯗ ꯑꯦꯅꯔꯖꯤ ꯃꯇꯝ ꯄꯤꯌꯨ ꯌꯦꯡꯕꯗ ꯎꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯅꯕ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯇꯥꯏꯝ ꯅꯪꯅ ꯂꯥꯝꯕ ꯐꯪꯒꯗꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗ ꯊꯥꯗꯧ ꯃꯔꯨꯑꯣꯏꯅ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯕ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯍꯟꯕ ꯉꯝꯕ ꯅꯨꯄꯥꯗꯨ ꯑꯣꯏꯌꯨ ꯅꯨꯄꯤꯅ ꯂꯣꯟꯅ ꯄꯥꯝꯖꯕ ꯃꯆꯥꯛꯈꯩꯗꯣ ꯌꯥꯎꯕ ꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯆꯝꯊꯍꯜꯂꯤ ꯑꯍꯨꯝꯁꯨꯕ ꯄꯣꯠ ꯅꯨꯄꯤꯅ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯀꯟꯐꯤꯗꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯃꯁꯤꯗ ꯌꯥꯎꯔꯤꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯥꯒꯤ ꯂꯝꯆꯠ ꯀꯟꯐꯤꯗꯦꯟ ꯁꯨꯝꯍꯠꯄ ꯑꯦꯝꯕꯤꯁꯤꯌꯁ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯖꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯅ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯄꯣꯠ ꯑꯍꯨꯝꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯍꯦꯟꯁꯝ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯗ ꯊꯥꯖꯕ ꯄꯤꯕ ꯉꯝꯕꯗꯣ ꯆꯞ ꯆꯥꯅ ꯄꯤꯕ ꯉꯝꯃꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯀꯟꯐꯤꯗꯦꯟ ꯑꯣꯏꯔꯕ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯅꯪꯕꯨꯁꯨ ꯊꯥꯖꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯏꯃꯣꯁꯅꯦꯜ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯥꯖꯕ ꯄꯤꯕ ꯉꯝꯃꯤ ꯅꯨꯄꯤ ꯑꯃꯍꯦꯛꯇꯗ ꯃꯁꯤꯅ ꯈꯪꯍꯜꯂꯤ ꯅꯪꯅ ꯅꯨꯄꯤꯒ ꯋꯥ ꯈꯟꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯔꯣꯏ ꯑꯉꯝ ꯇꯥꯜꯂꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁ ꯑꯍꯨꯝꯁꯤꯗ ꯐꯣꯀꯁ ꯇꯧꯕꯗ ꯊꯨꯖꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯇꯝꯅ ꯇꯝꯅ ꯅꯨꯡꯇꯤꯒꯤ ꯏꯝꯄ꯭ꯔꯨꯚ ꯇꯧ ꯃꯇꯝ ꯆꯨꯞꯄꯗ ꯈꯪꯉꯨ ꯅꯁꯥꯕꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯅ ꯅꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯤ ꯀꯟꯅ ꯍꯣꯠꯅꯗ꯭ꯔꯁꯨ ꯑꯗꯨꯅ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯌꯨ ꯅꯪꯒꯤ ꯚꯦꯂ꯭ꯌꯨ ꯍꯦꯟꯒꯠꯍꯜꯂꯨ ꯄꯩꯁా ꯌꯥꯝꯅ ꯇꯥꯜꯂꯨ ꯃꯤ ꯑꯇꯩꯅ ꯐꯪꯕ ꯉꯝꯗꯕ ꯅꯪꯒꯤ ꯑꯣꯏꯌꯨ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯈꯪꯕ ꯃꯤꯈꯩꯗꯤ ꯃꯦꯁꯦꯖꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯤ ꯐꯣꯀꯁ ꯇꯧ ꯅꯪꯅ ꯂꯥꯝꯕ ꯐꯪꯒꯗꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ
ꯅꯪꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯉꯝꯒꯗꯕꯗ ꯑꯇꯟꯕ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯗꯤ ꯎꯁꯟꯅꯔꯣꯏ ꯈꯪꯖꯟꯅꯔꯣꯏ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯇꯧꯅꯕ ꯃꯔꯝꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗꯣ ꯆꯥꯎꯈꯠꯍꯟꯕ ꯉꯝꯗꯕꯒꯤ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯔꯦ ꯃꯈꯥꯗ ꯀꯃꯦꯟ ꯄꯤꯔꯝꯃꯨ ꯍꯥꯏꯔꯤꯕꯈꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯟꯅꯕ ꯌꯥꯎꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯠꯆꯤꯡ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ